Assalamualaikum warahmatullahi wabarakatuh. Ngasi pudun lak lebih topik polum pubi nupi singgi Ramadan tanungda. Miruan binupi singsu uza tau gani atai nupi singna tau pugum. Adubu karigumba mahakna masagi natraga angang dugi akiba lairagadi uza hendaba yai. Masigi matangda Quran da sunna lai Suratul Baqarah surah ani subah ayat 184 da madudi toigum sung nakhoigi marakta kana gumbane na yeklaba natraga langfai chal thoklabadi mahak roza tawgudabani numit masingduga manana aduga kana gumbana roza tawbadu wana thoklabadi thadokmal pigedabani lairaba nangba mi ama chak pijagadabani sini ala habirasi adu karigumba miron bi aduna miron minupiduna strong and active oiraba haidi masa kallaba do khinglaba adu mangon da awaba lairuidabagi oiraba mangon da roja henba mathau tayeba tangai phatiyeba miron bitanatana khomin binupi singsu amatani sigi matangda ruling chap mane maramdi mathak ajik panjakriba Quran gi ayat aduna hariba adugi adudagi lawdu sarapani adu kanagumna khalli madudi karigumba ana yekna ngamdaba oiradi fidya haidinutigi mi ama chak pijagadabni adubu masi aran bani maramdi fidya gi matang sidi fidya pidab natte basi sidi anaba phara matungda kaja tawudabni na anaba singidi mamde hojik mathak pankriba ya adun haiki wahaido karina nakhoi gi marakta kana gumna na yeklaba natraga langphai chathoklabadi mahak roza tawudabni numit masingduga manana harisne sigat kadawne ba aduga na yeki oinati fidya haibasi fidya gi wasidi alhal oiraba singna sahiyam jalakaba singna solakaba singna sahiyam jalakpagi maramna solakaba singna roza tawbungam da matamgi neba maramdi Quran da sumna haikibado adu kanagumna roza tawbada wana thoklabadi fidya pigidabni hena Suratul Baqarah gi kaina pankiba ayat 194 da aduna fidya gi pigidabi matangsi sumnagi haloraba singi sangam da sonjalakpa halorapna maram oraga makhoi singi oibe fidya bibase aduga kum chupagi oina atam pumbagi oina naraga lairaba asana kana chronic disease hairone atam lifetime oina naraga lairaba yak cha lairaba adugumba anaba singi oina tawbiyai sudamon hakanda diabetes yam kana naraba makhoi singi punchi chupagi hidak amsaraga lenara laidaba adu chakra bada wardaba makhoi singi adune aduga adagi khoi adun nataba naraga phagalakadaba ai tha ngasi nongni naruba adagi draga miron bi makhoi singedi khoi fidya pi roi makhoi singedi kai dawni makhoi gidi na phara matungda kaja tawganeba aduni sida haisi aduga adu miron min pising so masa phara badi mangonda akai blai roi de taragadi wa blai roi taragadi roja hem mathawdang haisi aduni aduni ma nang asigi siga phamasida sanjarage